Ngarang nungdawai phongkiba pandanggi pauchedagi maruoiba pau khara khangatjeraga miyamda kudol tamjage. Nagalandgi Tourism Ministerna Manipurgi Governor unatuna irang loisinabagi matangda khanakhrei. Nagaland Tourism Minister Tenzin Inmana Manipurgi Governor Amit Shah oikega ngasi Raj Bhavanda unakibaga loinana state asida ing tapa puraktuna mahausaги punsida hanjilaknabagi matangda khana nainakhrei. Ngasi unakiba aduga mai lenina Nagalandgi Tourism Ministerna state asida thokliba irang asi loisinaba furu anigi marakta mapum phana ing tapa purakpa wakhal taminaba amadi wari sana thokpa mathau tai haiba wafam governor ti thamki loinina relief camp da changjafam lautuna leiriba furu animakki miyoisingi yaifa tharangi damak mathau taba thabaksing hena lokhapa tangai phade haiki governor gi maikaidagi minister butaramna oladuna state asida hauzik thengnariba irang asi loisinaba furu anigi marakta Lairiba Tajanadava Singko Anaba Langana Pakapa Yaba Tabak Kudimang Paikatli Toriba Irang Ashi Losinabagi Amatangarab Tabaksu Haure Haki Furu Animak Kimioising Puna Famin Natuno Wari Sava Yanava Amadi Panduna Lairiba Isu Loisimbangam Naba Center Amadi State Langana Lamdam Ashida Intapa Hanjilak Mausagi Pivamda Puraknaba Pakapa Yaba Tabak Kudimang Paikatli CAA keidounungda Louthokloi Amit Shah Citizenship Amendment Act CAA asi keidounungda Louthokloi loinana Act asigi matangdidi BJP na luchingba laigangna karigumba hiram amatada yasinaba tawroi haina Union Home Minister Amit Shah na phongdokhrei ANI na laukiba akhanaba interview amada Union Home Minister Amit Shah na hai leba asida Indian citizenship phanganba haibasi aikhoigi chap chaba hakni masigi matangda karigumba hiram amatada yasinaba tawroi loinana CAA asi keidounungda Louthokloi Zainaba lairiba CAA gi jatna kanglonsing chayol asigi angamba sarukta lauthokibani karigumba India block na power pairakpa tarabadi ek asi handokhigadra haibagi matangda hangba wahangi pakhumda mahakna hai BJP na luchingba lenga asina ek asi chanangkiba asina opposition phawbada makhoi power pairaknabagi khudongchaba adu chauna mangjaragani haiba khangjai India Alliance phawbana makhoina power pairakpa haibasi Louthokloi haiba khangi CAA asi BJP na purakpani Narendra Modi na luchingba lenga asina purakhibani ek asi amuk handokpa natraga lauthokpa haibasi keidounungda oithoktabani ek asibu handokpa pamlibasing adusu wakhal tahanaba leibak sinba thungna paksana awareness pangthokani Zainaba lairiba law asigi kuthangda BJP na anauba vote bank ama sengpatle haina opposition gi maikaidagi maral siriba asigi matangda Union Home Minister na phongdokhibada opposition gi oina atopa thabak amata leite makhoi wan amangangba tawthorakpana thabakna atopa ama tawbagi puwari lei adubu Prime Minister Modi amadi BJP di makhoi ga khetnai BJP natraga PM Modi na haidokhiba wafamsing adudi nungda haktuna thamkibaga chap manai Modi na miyamna piba thajaba khudimak mapum phana thabakto onthoktuna lakni haiki CAA bu BJP na political gi khudongchaba launabagi damak sijinari haina opposition gi maikaidagi tawrakhiba charge adubu yaningdaba phongdokladuna opposition gi thawng asi leibaki luraba security gi oiba warepta ayepa apanba pibaga chap manai makhoi surgical strike amadi area stretching chathaba fawba lenga asina political gi kanaba lauribane haiba kanguni adude aikhoi tourism gi mayokta karigomba action amatana lokhattaba tarabara haina su hangki CAA ki notification thokibagi matam aduga mai lenina Union Home Minister na phongdokhibada Rahul Gandhi Mamta natraga Kejriwal yauna opposition party khudimak oidaba chinthiba aramba makhalge politics tawbada loina chenai maduna lamdrabadi ek asigi notification thokibagi matangi matangda wahang hanglamloi haina Amit Shah na makhatana phongdokhi kanglon chumna saroi khangbi ukal lamdam asigi na chatnabi amadi laithok thoram singi manungda ama oiriba lamta thangjada saroi khangbagi thoram asi kanglon chumna khangbinaba Umangkal kanba apunba lup ukalna mari leinaba chingda khangalakli ukalgi Privacy Secretary T.S. Ratan Kumar Maitaina thadorapa chira amada lamta thangjada pangthokliba saroi khangbagi thoram asi kanglon chumna pangthokuna akhoigi na chatnabigi oiba thoramsing maring marangba thokandanaba hotnaminaba mathau tare Maitaina furuki saktam ngak senduna furup ama oina lengdana hingnabagi damak furup asiki saktam sagatliba machaksi mapom kahendaba ama changi Aikoina aikoigi na chatnabi laining laithon amadi tingthongna chingbasing asi maring manga handuna mangankrabadi saktam manglaba furup ama oirakadawribani machi thoktanabagi damakta furuki saktam sagatpada chatliba na chatnabi laining laithon amadi laithau tingthongna chingbasing asi mayek sengna pangthokpa mathau tai
ꯁꯔꯣꯏ ꯈꯥꯡꯕꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯛꯈ꯭ꯔꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯁꯔꯣꯏꯒꯤꯅꯤ꯫ ꯁꯔꯣꯏꯒꯤ ꯇꯝꯂꯛꯈ꯭ꯔꯕ ꯄꯣꯠꯂꯝ ꯆꯩꯔꯞ, ꯃꯅꯥ-ꯃꯁꯤꯡ, ꯆꯦꯡ, ꯐꯧ, ꯑꯅꯧ ꯑꯄꯦꯟ ꯄꯨꯝꯅꯃꯛ ꯌꯨꯝ-ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯟꯕ ꯌꯦꯡꯁꯤꯟꯕ ꯇꯧꯕꯤꯒꯅꯨ꯫ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯄꯤꯅꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯅ ꯌꯥꯝꯃꯝꯂꯕꯁꯨ ꯂꯩꯀꯣꯜꯗ ꯊꯣꯡꯕ ꯆꯠꯊꯣꯛꯄ ꯅꯠꯇꯅ ꯌꯦꯟꯅꯕ ꯅꯠꯇ꯭ꯔꯒ ꯌꯦꯟꯊꯣꯛꯄꯅꯆꯤꯡꯕ ꯇꯧꯕꯤꯒꯅꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯅ ꯄꯤꯁꯤꯟꯕꯤꯒꯅꯨ꯫ ꯃꯗꯨ ꯇꯧꯔꯕꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯇꯥꯍꯟꯅꯤꯡꯗꯕ ꯑꯋꯥ-ꯑꯅꯥ ꯇꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯂꯥꯏꯒꯤꯅꯤ ꯍꯥꯏꯅ ꯁꯔꯣꯏ ꯃꯆꯤꯟꯖꯥꯛꯅ ꯁꯦꯝꯕ ꯁꯤꯡꯖꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯌꯦꯟꯁꯤꯟꯕ ꯍꯦꯛ-ꯍꯦꯛ ꯇꯧꯅꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯀꯅꯥꯒꯨꯝꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯃꯅ ꯁꯔꯣꯏ ꯈꯥꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯈꯪ-ꯑꯍꯩꯁꯤꯡꯒ ꯅꯤꯡꯊꯤꯅ ꯇꯥꯟꯅꯕꯤꯔꯒ ꯈꯥꯡꯕꯤꯌꯨ꯫ ꯃꯤꯅ ꯇꯧꯅꯩ ꯍꯥꯏꯗꯨꯅ ꯃꯥꯟꯅꯕ ꯄꯪꯇꯧ ꯇꯧꯁꯤꯟꯕꯤꯒꯅꯨ꯫ ꯄꯪꯇꯧ ꯇꯧꯁꯤꯟꯕ ꯑꯁꯤꯅ ꯐꯕꯗꯤ ꯂꯥꯏꯔꯗꯅ ꯐꯨꯔꯨꯞꯀꯤ, ꯂꯩꯕꯥꯛꯀꯤ ꯃꯥꯡꯖꯕ ꯅꯠꯇꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯃꯗ ꯇꯧꯔꯤꯕ ꯃꯁꯥꯒꯤ ꯃꯥꯡꯖꯕ ꯑꯃꯁꯨꯡ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯪꯕꯤꯔꯒ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯔꯣꯏ ꯈꯥꯡꯕꯤꯗꯨꯅ ꯂꯩꯕꯥꯛꯀꯤ, ꯂꯩꯀꯥꯏ ꯈꯨꯜꯒꯤ, ꯐꯨꯔꯨꯞꯀꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯔꯣꯏ ꯈꯥꯡꯕꯤꯌꯨ ꯍꯥꯏꯔꯤ꯫